State asida district taret Nouna Khaidokkhiba asida asigi matangda numit 15 gi manungda Amuk Hanna Yengsinbiyu madu nattrabadi khongjang kaya lakani haina Senapati DC gi khuthangda United Naga Council UNC na ngasi Union Home Minister Amit Shahda cherol thaduna taksinkhre ngasi thakiba cherol aduda UNC na phongdokhibada Congress lenga ki matamda nanghoraroi matagum hathu tawduna 2013 ki December 9 da Anoba district taret ki maru hunki matamadu da stakeholder sing amata tanaramde loinana nagamiyangi memorandum mari amasu thawai khide masina maram oiraga state asila matam kuinadagi charangna bathoktuna lakli 2013 da center na hiramasigi matangda mari leinaba nagalup sing yauna miyam amadi stakeholder sing tanaramdana warep lauroi haina thajaba piramba laiki isu ase Amuk Hanna khananaba numit chamaga kunthama panni economic blockade yauna khongjang kaya changsinki UNC Manipur lenga amadi center yauna maikai ahungi oiba mifam tararak famki aroiba mifam 2013 gi March 8 da famduna maduda thajaba piraduna Manipur lenga na mathangi mifam da soidana khanarasi haikiba laikre Maramaduna UNC na hana na lauthokibagi matung inna Anoba district taret semkibasi undemocratic ni yaning de amadi chatnaba yaroi lainakiba wafam sing 2013 ge January 12 amadi February 18 da Special Secretary Northeast Ministry of Home Affairs da ningsingduna maikai hungi mifam famnaba haiki Adubu paukhum piraktaba maramna UNC na May 18 da Council ge Assembly famlaba matung August 8 da President Council mifam ama pangthoktuna warep lauki warep aduda Anoba district taret semkhiba asi amuk handoktuna munna khanagadabani madu nattrabadi khongjang changsinba haina yanaki maram aduna mari leinaba singna numit 15 gi manungda Anoba district taret semkhiba asi Nouna khanadaba tarabadi UNC na khongjang kaya changsillagani haina phongdorakli